ꯄꯨꯝꯅꯃꯛꯇꯗ ꯈꯨꯃꯟ ꯃꯨꯛꯕꯥꯡ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯡꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯗꯤ ꯁꯟ ꯊꯣꯡꯕꯅꯦ ꯁꯤ ꯂꯩꯔꯦꯀꯣ ꯁꯟ ꯊꯣꯡꯕꯁꯤ ꯂꯩꯔꯦ ꯑꯗꯒꯤ ꯃꯥꯏꯁꯨ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯟ ꯊꯣꯡꯕꯅꯦ ꯖꯤꯔꯨꯝ ꯊꯣꯡꯕꯅꯦ ꯖꯤꯔꯨꯝ ꯊꯣꯡꯕꯁꯦ ꯃꯍꯤ ꯂꯩ ꯑꯗꯣ ꯍꯥꯐꯝ ꯆꯤꯜꯂꯦꯅ ꯃꯍꯤꯗꯨ ꯄꯨꯈꯠꯂꯛꯇ꯭ꯔꯦ ꯃꯍꯤ ꯃꯈꯥ ꯂꯩ ꯑꯗꯨꯒ ꯁꯤꯗꯅ ꯃꯤꯃꯤꯁꯤꯡꯖꯨ ꯂꯩꯔꯦ ꯁꯤꯗꯅ ꯀꯣꯟꯅꯕ ꯀꯣꯕꯤ ꯈꯔ ꯇꯤꯜꯍꯧ ꯈꯔ ꯂꯩꯔꯦ ꯑꯗꯨ ꯆꯥꯕ ꯍꯧꯔꯒꯦ ꯃꯌꯥꯝ ꯑꯩꯒꯤ FB ꯑꯃꯗꯤ ꯏꯟꯁꯇꯥꯒꯤ ꯂꯤꯡꯗꯣ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯄꯕꯅꯦ ꯃꯌꯥꯝ ꯍꯥꯏꯐꯦꯠ ꯆꯦꯛ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯐꯣꯂꯣ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯍꯧꯖꯤꯛꯁꯦ ꯄꯨꯡ ꯊꯦꯡꯉꯦ ꯆꯥꯛꯁꯨ ꯂꯥꯝꯃꯦ ꯑꯗꯨꯝ ꯆꯥꯕ ꯍꯧꯔꯒꯦ ꯆꯥꯔꯁꯦ ꯊꯤꯕꯣꯡꯗꯤ ꯂꯥꯎꯏ ꯆꯥꯔꯁꯦ ꯊꯦꯡꯉꯦ ꯃꯍꯤꯁꯤ ꯆꯤꯜꯂꯦꯅ ꯊꯣꯡꯉꯛꯇ꯭ꯔꯕ ꯁꯤꯗ ꯑꯗꯨꯝ ꯍꯩꯖꯤꯜꯂꯁꯦ ꯌꯥꯅꯤ ꯃꯍꯤꯁꯦ ꯑꯗꯨꯝ ꯍꯩꯖꯤꯜꯂꯁꯦ ꯖꯤꯔꯨꯝ ꯊꯣꯡꯕ ꯃꯍꯤꯅꯤꯀꯣ ꯆꯥꯛꯈꯨꯝꯁꯦ ꯐꯖꯅ ꯑꯃꯃꯝ ꯀꯩꯅꯣ ꯇꯧꯁꯤꯔꯥ ꯌꯥꯔꯦꯅ ꯐꯖꯔꯦ ꯈꯔ ꯇꯧꯋꯤꯅꯦ ꯁꯟ ꯊꯣꯡꯕ ꯆꯥꯔꯁꯦ ꯂꯥꯏꯔꯕ ꯑꯣꯏꯕꯩꯔꯥ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯕꯅꯤꯅ ꯁꯟ ꯆꯥꯏ ꯃꯇꯣꯡꯅꯦ ꯁꯤꯗꯤ ꯉꯥꯡꯉꯅꯨ ꯁꯟꯁꯦ ꯑꯩꯅ ꯊꯣꯡꯉꯤꯅꯦꯅꯦ ꯍꯥꯏ ꯍꯥꯎꯋꯤꯅꯦ ꯁꯤꯁꯨ ꯃꯣꯔꯣꯛ ꯈꯔ ꯁꯥꯔꯗꯤ ꯐꯗꯧꯅꯤ ꯁꯤꯡꯖꯨꯔꯣ ꯁꯥꯏꯁꯤꯁꯦ ꯍꯥꯎꯕ ꯃꯥꯒꯤ ꯁ꯭ꯄꯥꯏꯁꯤꯁꯇꯣ ꯑꯗꯨꯅ ꯊꯥꯏ ꯃꯃꯥꯡꯒꯤꯗꯣ ꯁ꯭ꯄꯥꯏꯁꯤ ꯅꯨꯗꯜꯁꯤ ꯃꯣꯔꯣꯛ ꯑꯗꯨꯝ ꯁꯥꯖꯩꯗꯅ ꯑꯗꯨꯗꯣ ꯑꯩꯈꯣꯏꯅ ꯃꯣꯔꯣꯛ ꯑꯁꯨꯕꯗꯨ ꯆꯥꯃꯁ 3 ꯍꯥꯞꯆꯤꯜꯂꯦꯕ ꯑꯗꯨ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯗꯗꯤ ꯍꯟꯗꯛꯇꯤ ꯅꯥꯟꯅ ꯑꯝꯇ ꯁꯦꯝꯒꯦꯀꯣ ꯆꯅꯝ ꯑꯃ ꯍꯥꯞꯄꯒꯦ ꯇꯤꯜꯍꯧꯁꯨ ꯑꯃ ꯍꯥꯞꯄꯒꯦ ꯁꯤꯗꯤ ꯍꯥꯎꯔꯅꯤ ꯍꯥ ꯉꯥꯡꯇ ꯁꯥꯏꯌꯦ ꯀꯩꯗꯧꯔꯝꯃꯣ ꯆꯅꯝꯗꯣ ꯌꯥꯝꯃꯜꯂꯦ ꯃꯤꯠ ꯀꯥꯏ ꯄꯨꯂꯞ ꯍꯩꯊꯔꯁꯦ ꯅꯪꯒꯤꯁꯨ ꯍꯩꯊꯔꯣ ꯇꯨꯡꯕ ꯊꯪꯖꯔꯣꯏ ꯊꯥꯡꯗꯔꯣ ꯃꯣꯔꯣꯛ ꯐꯖꯅ ꯁꯥꯏꯌꯦ ꯀꯥꯏꯗꯩꯅꯣ ꯈꯪꯗꯦ ꯅꯣꯏ ꯁꯤꯡꯖꯨꯁꯤ ꯃꯣꯔꯣꯛ ꯀꯌꯥ ꯊꯥꯎꯒꯦ
모록도 친구로 실래 Yerum rau. 전통하고 지금 거랑 전화 얘기야. Là để mà đang ở đâu ít. Quite bad steak thai. Đấy. 내 찌질레 막 카드 탐가게 시탐. 짠드레. 그 얼마 뭐야? Con vào. 싹 그냥 줘. Làm nên chắc ra ta. 아이 놈들. Là tiếng tôi đó. 사실은 나 찍네. 현진은 잡은 게 오는 거도. 지름지디 합니다. ngasiꯒꯤꯗꯤ matang side losinjarage aduga aigi video sibu yengiriba sina bomnamakna aigi video sibu like comment share subscribe tobiramo aduga mathangda video nungaiba ama pura laksage ngasigidamantadi matang side losinjarage. Yeah.